State asida khwaidagi nauboina dengue positive case sama kumapan thengnakre. Tha asigi haukiba tang 13 ki nungthil pung 2 dagina tang 19 gi nungthil pung 2 fawbada leikiba status reporta sample saniga 13 test tauki madugi manungda sample sama kumapan dengue positive oiba thengnakibani. Nauna positive oikiba singi manungda Bishnupurdagi taruk, Tengnopaldagi ama, Surachandpurdagi ama, Imphal Eastagi 15, Imphal West Marifudra mari, Senapatida ama, Thaubalda taret, Kakchingda mari yauri. Nauna positive oikiba masing asi tharga hojik fawbada CSC hobadagina dengue positive oiba apunba masing lising ahumga samanga Marifudra mari sukhrei. Hojik maksu Imphal West na khwaidagi masing yamna positive case thengnaba oiri. Security force na miyay opium kg 13 ga kona na fagat pangamkrai Manipur police na phongdor kibagi matungina ha asige haukiba tang 19 da Surachandpur district ki Behyang police station na konba Behyang da leiba taret suba Assam rifles ki check post ta singnaba miyay sing check tobagi thabak sathabada thangkhan thuang sahi kunthram doi hariba Surachandpur district ki kanan veng da ge miyay asi mahaka langminaba Surachandpur district ki tuibong da leiba limmin thang atopaming el khongsai sahi kuntramari amasung district asimaki ke niwang fai Hangzalet atopaming let new sahi kuntra mathoi hariba myoi ani asiga loidana opium kg 13 purambagi damag security force na phagat pangamki makhoidagi opium uthok posin tawbada sejanabani haiba saka ani panba gari ani amasung mobile phone ani su phangmangamki lamdam masigi Ching amasung tampaki mapam kaya security force na thibu humbagi thabak sathaduna kusukulai kya phagat paleptri tha sige hokiba tangkun mapan dasu Imphal West District ki Patsoi Police Station na konba ngairangbam maning local gi area da thibu humbagi thabak sathabada nongmai yauna kusukulai kya phagat pangamki phagat ki wa kusukulai singi manungda magazine na korana 303 rifle ama single barrel nongmai ani magazine na korana pistol ani number 36 high explosive hand grenade ani 303 gi blank cartridge marifudra taret bawfeng handset ahum bulletproof vest ahum camouflage helmet ama 16mm cartridge tara taret amasung bulletproof vest season ba plate taruksu phangmangamki Tongan ba lalolof anigi punna miyoi ani security force phagat pangamkrai police na phongdor khibagi matungina tha asiga hokiba tang 18 da RPF PLA gi active women cadre ama phagat pangamki phagalaba miyoi adudi Imphal West district ki Saremkhul maning laikai dagi hojikna Langol game village zone 1 da leiba ningthogjam Anita Devi atopaming Rashida sahini phumari ni mahak hojik mahakna leiriba Langol game village zone 1 gi area dagi phat pangamkibani ahan bagi oina wahong phawung sathabada mahak Jiribam district dagi RPF PLA da yauna ba tongan ba dupi masa sing recruit tobada senabani hairi atopa thogdok amadana KCP city maitegi active cadre amasu thasi haukiba tang 19 da phagat pangamki farwa active cadre adudi Kaksing district ki yangnam awang laikai dagi wahengbam Kiran Singh atopaming Brani sahini phumangani mahak Imphal East district ki Porongpat police station na konba wangkhai andro parking gi mafam amadagi phat pangamki bani hairi